Praise the Lord. Ahanba magtada yengbiriba mayam punamakpu dayanan laisram amasung aigi imung manungi maikaidagi kanbiba mapugi maikaidagi yaifa mangol pizabaga loinena ikai khumnajari nada yektaba tekta kaidaba fattabadagi manung matam chadana sena buthokadawba leramba taragasu kanbikraba ngasisu loinariba aroiba matamda lawba lakpigadawriba Prabhu Jisuna adombu loinabiba amasung fattaba pumnamaktagi kanbiba oisanu. Amen. Mayam huzik social media da angakpa video ma viral ori yam kanna masida Manipur gi saknaireba film actor Gokulna mahaki loinabi mahaki life partner Sonia Sonia magi nupibu puba aduga phubadagi yam satina phubadagi medical jogre aduga psychiatric ki doctor da bhawda lying treatment tawri haibagi video ma viral ori mayam su yengbiram lagani haina khanjai yengbiu mayam akhoi makai dagi oiba kharadang phongdok sarake. Nupibu tamthina fubaga mari lainana Bharatiya Nyaya Sanhita 2023 gi makhada saknairaba Manipuri film actor Gokul Athokpam gi mathakta first information report FIR pankre. FIR adu Gokul gi loinabi Sonia Athokpam gi apokpa Wanglembam Gunajit Singhna Imphal West District ki Women Police Station gi officer in charge da tharakhibani hairi. Gunajina tharakiba FIR adu dalangjing achauba maninglai kaida leiba Gokul Athokpam chahi nifugamanga apokpa Athokpam Subhas Singhna mahakki machanupi Sonia Athokpambu haukiba February 18 ki numidangda Palace Compound da leiba Castle Hotel da birthday party ama yauminaruraga hanminaraki adubu lambidagi hauna car manungda Gokulna mahakki machanupi Sonia bu fu chaiba tawbata natana mayumgi thongal yaurakpaga masam phoiduna gari dagi chingthaduna amuk phubiki Nungdang adumaktada Sonia bu mapamdagi miyoi singna Janims Hospital da puduna treatment chathaki haidi. Loina na panic attack na maram oiraga haukiba February 18 dasu Janims ki psychiatric department da makhataba treatment tawki haidi. Haidi ba thawdoga saga mari laina na Gokul Athokpamgi mathakta mari laina ba singna action lawkhatpinaba Gunajit ki FIR asini ko mayam hojik social media da yam kanna viral ori base muse ujaba matamda angakpa ma phawe koina Manipur gi actor Gokul saknaireba khoigi Gokul se uba matamda as a hero amagumna yamna faba amagumna mama papa nungsiba magi nupi bu yam nungsiba amagumna ui natra mayam adu asumaina tarak pase mayam ase angakpa ma phawe mayam matei manau haibase ekhoina ne aina mayam da thamjaningi se matei manau haibase karino haibase khangbagi mathau tai nupi amana magi mayum thadoga nungsikraba mama pa thadoga magi mapurebaduna heli haduna laibane mapurebaduga leminaba matamda nupaga nupiga khanaba matamda nupana kanduini nupana ngamdoineba ado aina ngamme haiduna natraga nupi se magi mayumdagi aina purabani haiduna natraga su ai nungaite haiduna mayam khut tharaga phuba medical jahonba aduga psychiatric doctor damu haibadi jam sathina phubi male asidi tasengna ishorgi wahai natte aduga nupa amagi su thabak nate aduga maruina hero amagi thabak nate aina haijaningi ko hoi mekhoi gi manungda karamba wari leramba adudi koi khangsade mayam adubu social media yamna viral hoijaba sida ko ekhoina Gokul si yam nungsijaba aduga magi family magi apikpa nungsiba macha singsu lei ko adu family amana sumaina hoi matei mana punu makhanei khanadaba ngamde adubu ai magi mapurebana magi nupida ngangido magi nupidana mapurebagi wakhal pukchel khangnabagi damaktaneba amasung magi nupiga matei mana khanarisa aiko aigini haira khanabane mayam aigini haibdo mama mapa machil mana khanadaba kanam yaudeba saunadaba yaudeba saunaraga khanaraga henna nungsiba lakpaneba adu matei manau haibase ai nang nungainadre nang khaidoknarage haiba wakhanse ishordagi nate mase fattabadagini akoina khainare haiba mayam tai mayam ko khainadringaida aigi purebase fatte haina fatte haina haidringaida aigi nupi se fatte haina haidringaida mamangda khangadabani maramdi khaina ba haibase ishorna totally mase yade akoina launa lainaraga khogi angangsing poktuna taibang panba nungsi chanana khogi dhara sandoktuna leibase ishorgi animani adubu khaina badi ishorgi asawbane mayam ko aduga nupada mayam khogi ishorna takpi base matei manau haibase khogi hakchang ani se amata oire haib hakchang ani se amata oire haibagi arthadi matei manau se tongan ba moina ude uji ishorna hakchang amata oina uyeba mayam aigi khud ani pale adugumna aigi hakchang amasu aigi nupi hakchang se pullaga hakchang amata oina ishorna ubi heba
mayam thawai di ani lei adu bhakchang amata oina ui aina igi nupi da phuragadi aina igi nupi da wahal lagadi ai isana ingonda aina isana isada wahan mane aigi nupi na ingonda wahal lagadi ma masana masada wahan mane maramdi aikhoi animak se hauji amata oire mayam ko hai bese karam matam da khangakani matam amada aina igi nupi da khamalami tongan tongan wakal saunarami khanarami adubu hariba mapuse ahoba amasung aroiba harise the beginning and the end harise asi khwaidagi na mathau taeba ishor kiraktabadagi pumnamak laieba taibang panbada mingchat mayam phangagasu lanthu mayam leiragasu pongthokpa chawthokpa yade mayam aina khut tharaga aina phana sauningagasu aina khut tha sauningi haiduna aina khut tharaga halaoidaba miduda aina phuraga kallaga adu akan manate mayam aina haijarise aigisu ai nupini ko masu mayu mamadagi mayam thado laini aigisu cha nupi lei ko mayam amutang se mayam punamungsu khangadobani hoi manungda kari leiba phana phata phalamdragasu magi nupina phala phalamdragasu khut thaba medical jahonba aduga psychiatric ta doctor da makok tuna nungai kidoba habidi ki khibagi maramna psychiatric bhawbada yohanba habise magi nupa dugi right suna nate mayam ko ishori wai pathok serake mayam adu ngasi thajarabasing adomgi family adomgi nupida adomna nattaba wakhan khanbigano adomgi nupada adomna thamoi nungaitana ba khanbiganu adomgi nupida saubiganu nungsiba kokpiba Jesu Christa Christian orega Jesu Christa gi wahi tamta wahi da inmi na si aduga Christian natabasing Jesu Christa dharma sadokpa lakpanate miyobigi wahi takpibani Jesu Christa gi wahi da yengbiu kari haire have say Matthew chapter 19 verse 5 tagi 6 phaw pathok serake aduga mahakna hai khimara maduna nipana mahaki mama mapa thadoktuna mahaki nupi da napsin gadabani aduga mekhoi ani hakchang amatta oigani maram maduna mekhoi ani oidre adubu hakchang amatta oire maram asigi damak ishorna tinahan khraba mekhoi adu kana amatta na khaidokta sanu hai amen ani oidre hakchang amatta oire matei manause aduga ishorna tinan kraba hakchang amatta do kana amatta na khaidokta suno haibagi arthadi Jesu gi wahai da khaidokpa yate atoba toba dadi mayam khainaraga mayam lowba yai haiba koina tai adomna su hena khangbiramgani adubu Jesu hairiba mapuse achumba aidi achumba aduni lambi aduni hingba aduni hairiba mapuse thajaragadi khaidokna ba haibase yade kana gumba sina khanbiramgani adudi Christian kawba mayam ama nupi mayam lonba lei haiduna adomna khanbiramgani su yai adubu Christian da ani lei hainin mamang da haijabado amana nauna pokpa amana Jesu gi tunginba amana nauna poktaba mingkhakta Jesu kawba komayam ase akoina khangdaba yadeba yum mama kangkhong chahen bhai base kana gi thabak no mado shaitan gi thabak ni mado fattabagi thabak ne ba mayam hero leiraga debate lei ingtham tha laga di olang tha muk lakani mayam hariba ishor magi thabak se yadaba phattaba ma leiri aduna matei manau khana hanba kangkhong chahenba aduga matei manau khana raga khwaidigi hena awaba phangli base kanano khangbra mayam magi macha singdune mama mapa na khatna raga mama da phubi raga doidi mama pa ge understanding leina raga macha se phana ina kaira khulsu like parasu pora phagadra mayam aigi ma do kadai leram doiba aigi ma do kamai toram doiba haina do makana gumba amabu wahan banahan bagi ekhoi da right leite maramaduna Jesu Christa bu thazu chil naw sing chel sing ko Jesu Christa gi wahai gi matungina di matei manau gi marakta kai gumba understanding leina da bataraga di adom Jesu Christa gi mafam da surrender tawbiu phattaba tawgunu adom gi nupi bu wahan gi haina khanganu hoi sauna da badi ngamde ko sauna da badi ngamoy asawba lakani asawba lakko matamda adomna ai gi dumgi nupi da ngangak pataraga su adomgi nupi da adomda phathaba ma lakane ba Jesu Christa thajabagi thabakse control amaka lakane ba aduga nupi sing da su adomgi ipuroibada adomgi ipuroibana nungai roidaba adomgi ipuroibana thamoi chakadaba sauninggadaba mong matau tawbiganu ado adomna karigumba ngamdeba adom tawba thabakse adomgi ipuroibana adom sauningna leiba taraga dine adom Jesu Christa hariba ishor gi wahi inbiu Jesu Christa gi wahi da kari hari nupisa ishor taibong malem lei sembi mapuda ne khoine khuram jabado adugumna ishor gumna ne khoi gi napa ne khoi gi napuroi babu ikai khumna wae nupi amana magi mapuroi bada ikai khumna rakpa matam da karam mapuroi bana magi matu phugo da bano aduga mapuroi bana magi nupi da magi nungsi bi rakpa matam da
mase mayum makai thadoga lakpani ko aigi manakta aduga masina aigi icha nuksi icha sing pokpibani aigi awana da sarug yaribani amasung ishorna aigi damakta thabirakpani haina khalakpa matamda phana sawba lagasu mangonda khut thadana mangonda phudana medical la jahondana psychiatric tadi jaholoy mayam ko habidi kokpiba lakane ba matai manau phawbagi manunda understanding lairaktragadi karamna keno oigani ko mayam aduna achumba hero oibiu achumba hero se adumgi nupi bu adom yamna nusibiu ko aduga achumba hero ni so oibiu adumgi pureba bu ikai khumnabiu ipureba udringai da nupi khangdringai da haina tokhalaba adugi yumduga ishori aning manate adom degi generation ama thokadobani adom na ajik kayama su news kayama su tai fatta ba Jesu Christa hariba ishor mahakti Christian katagi nate haiba khangbiu wayan nabagi damakta lakadori budo Jesu Christa ni mahakna wayan ba lakpa matamda sikhiba sing ado loina hagotkani mayam punamak hagotkani mai thaki babu oiro phumgi babu oiro samadruda taduna sigi babu oiro ngana sagi babu oiro kaina sagi babu oiro linna chega sigi babu oiro punamak hingatkani amasung punamak wayan gani ba do amambada tawbado mangal dawthukani masi ekhoi se wai se haiba ngamjari se ipa ishwar prabhu Jesu Christa khangjabadagini prabhu Jesu khangjabadagi hoi asawbadi laktaba yaro ina khunba imungda huran ba changmani asawba lai eingonda su asawba lai amasung aina sawrakpa matamda aigi nupi da ngange adubo thammanungdagi wahi ama lakane ba yare enough haiduna ko haibadi aina aigi nupi da ngangi se mase fattabani natraga mase kainone atopana nupi ni khainarage haina khallaga ngangaba adu taragadi aisi fattabani adu aina mangonda ngangido karigumma aigi aina khalliba wakhalse manasu khangnabagi aigi puribasina se pambani haina khangnabagi aina ngangba taragadi adu afabani aigi nupina su eingonda ngangakpa matamda natraga su eingonda karigumma hairakpa matamda aina su magi wakhalondu khangadabani sin understanding haise mayam ko haiba understanding se kadai dagi lai ishordagi lai fattabagi pangal asauba mihatpa khatnaba phunaba punamak se hatokpa se ishordagi amata nate fattabadagi ni ishorna kaidawida mi hatte ishorna kaidawi mi kalli Jesu na kaidorami ekhoi paptagi lombana idaba noroktagi tagadabadagi kanbinaba mahakna kalbari ki cross ta pangtinge ishorna mi kalli Jesu side humni suba numite hingali fattabana mi hali adumgi nateina naw adumgi napuriba amasung nupi nupa amasung nupi animakta lohongaba singda haijabani kaidawngida khaidoke na khanganu madu Jesu gi asawbani adu understanding leinadraba Jesu Christa gi manakta changduna haibadi holy bible paduna makhut paina raga prayer to ipa ishor aigi nupi gi thamoi nagadaba ngasidagi aina tawraroi ipa ishor aigi puroibagi thamoi nagadaba thabak aina tawraroi aina aigi puroiba bu thadoke ain khallise ishor nangondagi natte aina aigi nupi bu khainage ain khallise ishor nangondagi natte haiduna holy bible gi bahai in view matung in view haibase mayam thamsegi aduga tum akhoi gi wakhal da phaujarakpani mayam maramdi khoi nungsibagi ni ko akhoi na hajari se matei manau gi nungsiba mari se yamna thoibani haina khanjai ko kari haini na di haigada ho adune di ishorgi wahai da so haide matei manau khaina wahai ba su laite koi gi ishorgi wahai da di aduga haigi oina hajaning badi akhoi gokul che akhoi ima gi jamna favorite ni ma se ima da koi papa na mobile paiba matamda gokul thaune gokul ga bala ga thawoina jamna hai ko si ima gi favorite ni do ajamna mayam gi favorite ama oiraga actor ama oiraga adugumba haidi matai manau khana daba ngamde adubu adugi problem du solution du de manungda tawgadabani manungda karino khoju khangjaja de adu mapanda thoklakpado gokul se karino haibdi hero amani na mayamna lebak mayamna khangna bado du dumaina mapan tholakpa nupi da phubiba adugi de hospital la pukatana psychiatrist doctor da ka jenghali kana tabado khoida jamna nungai jadabado adu khak ai haijaninge mayamda do angang singdugi khallaga su nungai jade adu khoigi mageidagi de khoini ishorda khuram jagani matei manau ama toina punna nungsi sanana imung manung ingna tapna hingminaba asikhakni khoina pambase aduga ngasigi opau sigi maikete gi through dagi kanagumba lesabi singda yum pandriba singda haijening badi adumna yum pangadoriba nupa ado hana fazana hana khangdokpiu ko adusu mature oira matungda yum panbagi chahi matang sure hairo matamda ngayaki wakhalna ngayaki aning mana yum panbiganu
ꯐꯖꯅ ꯈꯪꯉꯒ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯈꯪꯁꯤꯡꯀꯣ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡ ꯑꯗꯣꯝꯒꯤ ꯅꯨꯄꯤꯗꯣ ꯐꯖꯅ ꯈꯪꯕꯤꯔꯒ ꯂꯧꯕꯤꯌꯨꯀꯣ ꯑꯗꯨ ꯅꯠꯇꯕꯗ ꯉꯥꯏꯍꯥꯛꯀꯤ ꯎꯅꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯪꯅꯔꯨꯔꯦ ꯇꯧꯔꯦ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯆꯦꯜꯂꯒ ꯑꯗꯨꯗꯤ ꯈꯥꯏꯗꯣꯛꯅꯔꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯦ ꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯂꯧꯅ ꯂꯩꯅꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯤꯌꯨ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯨꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯍꯟꯕ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯎꯅꯗ꯭ꯔꯤꯉꯩꯗ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯣ ꯃꯗꯨ ꯏꯁꯣꯔꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯤ ꯎꯗꯦ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯎꯕ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕꯁꯤꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯋꯥꯌꯦꯜꯂꯛꯀꯅꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯉꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯤꯕꯁꯤꯡ ꯑꯁꯥꯎꯕ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯁꯣꯔꯒꯨꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯂꯩꯔꯤ ꯏꯁꯣꯔꯅ ꯑꯗꯣꯝꯁꯦ ꯑꯃꯠꯇ ꯑꯣꯏꯍꯟꯕꯤꯈ꯭ꯔꯕꯅꯤ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯍꯟꯕꯤꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯁꯦ ꯄꯨꯝꯅꯃꯛꯇ ꯌꯧꯕ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯁꯥꯎꯅꯤꯡꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯈꯥꯏꯅꯔꯒꯦ ꯀꯥꯏꯅ ꯈꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯁꯦ ꯈꯥꯏꯅꯔꯒꯦ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯒꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤꯡ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯤꯌꯨ ꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯁꯤꯒ ꯐꯣꯡꯗꯣꯛꯆꯒꯦ ꯃꯌꯥꯝꯁꯤꯡꯅ ꯀꯃꯦꯟꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯃꯌꯥꯝ ꯀꯣ ꯑꯍꯥꯟꯕꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯁꯦ ꯑꯣꯏꯔꯤꯕ ꯂꯥꯛꯀꯗꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯁꯦ ꯃꯊꯧ ꯇꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯥꯏꯅꯔꯝꯕ ꯌꯥꯏꯑꯕ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯈꯠꯅꯔꯝꯕ ꯁꯥꯎꯅꯔꯝꯕ ꯑꯩꯁꯨ ꯑꯜꯕꯥꯝꯒ ꯀꯨꯝꯃꯝꯕꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤꯗ ꯀꯥꯏꯅ ꯃꯌꯥꯝ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯅ ꯅꯨꯄꯤ ꯈꯥꯏꯅꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯕꯒꯤ ꯋꯥꯈꯜꯁꯤꯗꯤ ꯌꯥꯝ ꯂꯥꯞ ꯊꯝꯈ꯭ꯔꯦ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯛꯄ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯐꯕ ꯌꯥꯎꯁꯟꯕ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯥꯈꯤ ꯎꯠꯂꯤꯕꯅꯤ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ